you know how powerful our mind is အခွင့် mind ကြီးတဲ့ဟန်ဂျီလီဘောဝါကလုံးကြီးနာအခွင့်ကြီး lab ကြီးပရာ sense တော့ဘယ်ငုံလဲအခွင့် mind ကြီးတဲ့ negative များဟန်ဂျီပတာကလေးအခွင့်ကဲတော့မှုတို့ဆို positive result ဖောင်းဝဲပါအခွင့် mind ကြီး positive များဟန်ဂျီပတာကလေးအခွင့် lab ကြီးပရာ positive way တဲ့ sense တော့ဖောင်းငုံမယ်အမဒီအခွင့်ဟက်ဆန် healthy body အမွေးနဲ့လည်းဘယ်လိုမှမတင်အပါHi everyone, I'm Jimmy Prem. Ngasi topik kasi how to stay positive. Ako positive ta o helaga kamaya lai han gani hai basi ki matang ti gani. Positive ta o helaga lai gidam ni hai da ako lai si matam chu pura awawa frustration oi ba akiba krem phau da vida pura robot to na lai u hai ban na dewa. Adu di impossible ni adu di koi right. Ako lai ako mi ba mo oi na human o oi bani na ako ji adum feeling ma ma phau bani. Thumba ma phau bani noi ta ba ma adu hai basi mamai thangda di akoi positive to onthok bai ji akoi tangai phada bane success oye karing ba punchi da mai pa phom oye hai bata ga di aduna how to stay positive ki point number 1 moving forward akoi ki punchi ji mamang rom da chat punchi am oye da ne akoi ki sahi akoi ki matam khakta mamang sum chat ki bana taw akoi ki wakhan ji ju mang rom da chat punchi am oye da ne akoi maning rom da past rom da sum chat le ga di ya roi Mamang da pandam amagi da magda asama ga loina na phangna bagi lambi da changchiliba mi ama oigadam neba amna taba ta ga di akoi ji stuck toroga marak sida ka aung da ga leiraba natraga pass rom da chat leiraba akoi wakan ji ado ta ni negative sang paisa sang wa akoi thought negative thought ma pai la kani adi negative things ma ama thola kani ba adugo mayam sumaina haiba mi si yawani akoi changjiliba ni akoi hotari bani akoi pandam amagi da magda akoi mamang rom da changjil da hotari bani adubu sali lambida akoina negative mayam ma paisi lei aduna akoi ji focus to ngam de haiba chumaina haiba mi mayam su le rakani anu su basi ki damakta ai point number 2 je mayam yengina ji ai point number 2 ji create a great environment and habit si matang dina mayam haina bom de you are a product of your environment surround yourself with the best akoina loina riba akoina nunti loina riba maru akoi mi mayam sigi akoi surrounding mayam sigi sigi mami no da akoi da compulsory ta ga ne ba aruna akoi na haida sing na khan ba sing da ka wa ba surrounding sing negative oi ba le han da ba aya ba positive ma ta na surrounding to ha mayam su theng ram ba yai kari ba akoi na kan da akoi da idea ma la ba akoi da acho ba thaba ma kari ba ma tong ning ba gi idea ma la ba adu ba da akoi da iba na ba surrounding da share to ba ta adu ba da kana ba khara di smai na bai oi roi da nang i du kai bai ni pai sa pai da nang kai to de ba mi pai sa pai mi to do thabo ni ade pai ya roi da nang adu hai hai da nang pai ya roi sumai na hana hai do bi da ngai le ba sumai na negative ta hana hai do ngai le ba mi ma ma theng na ba yong ba ni adum ba da ki kidang la thu bi bai adu di kamai na to ba ni ti bai kari plan le ge sumai na kamai na to ba ni kamai na how hai ba ki sumai na question hang ba sumai na ta na ba ya ba mi ma ga surrounding to hello koi ba chi se akoi ba chi aduga aigondagi hena smart oiba akoidagi hena smart oiba kana ba success ki lambi da samaina changjil laga leirawa lambi da khar changjil le akoida smart oiba khang hai ba mayam amagi mar da kunna ba tawse akoidi aduga da akoi ji ayam positive thought da positive mind da le ba kam ne ba aduga mi khakta na te ba akoina great environment ama sem ba da taka oi ji akoi da le ba pot chai mayam ama ji plop yaw ri ba ne ba Sang hai la akoi ai ki room ki wall na kari poster the ke ai lai kari lai pa ge trong ma khani lai pa ge amade akoi ki laptop da kari laptop ki screen da kari image ha ke amade mobile ki screen da kari image ha ke si ju mayam ma maru ri ba ne ba jo mayam ma yaw ram ni samaina I had my life kan to ba adu ko ni poster kan kero mobile da ha pa my screen da adagi samaina to ba I'm lost adagi ai kana drabani akoi mirai bi rabani smai to ba sumaina negative thought mayam ma si akoi ba da hap chil laga pura ga chat lai la ni akoi negative oi adu mayam ma negative chat oi ga ne ba adu ko positive oi ba quotation mayam chu leina never give up ka hai ba great things are waiting for you ga hai ba sigma mayam si akoi ka gi wall da adum tepi o ka kai de ba tepi o adagi mobile screen da kai da adum hap yo sigma mayam si da posilan che ba akoi ba si da so mayam koi lo matam da wa da akoi ji positive da le han ba gi chance wa ga ne ba adugo mayam akoi na ayam matam kari karam ma khan ki video yenge hai ba si yam na maru wa ba
ꯑꯌꯥꯝꯕ ꯃꯤ ꯃꯈꯩꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯏꯗꯨꯀꯦꯁꯅꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯄꯤꯕ ꯄꯣꯖꯤꯇꯤꯚ ꯊꯣꯠ ꯑꯩꯈꯣꯏꯗ ꯄꯤꯕ ꯁꯤꯒꯨꯝꯕꯁꯤ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯗꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯁꯣꯏꯕ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯈꯔ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯉꯥꯡ ꯃꯁꯦꯟ ꯐꯨꯅꯕ ꯑꯣꯏꯔꯣ ꯅꯨꯄꯥ ꯅꯨꯄꯤ ꯐꯨꯅꯕ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯣꯏꯅ ꯇꯥꯅ ꯌꯦꯡꯅꯕꯗꯧꯅ ꯇꯧꯋꯦꯕ ꯃꯌꯥꯝ ꯃꯤ ꯃꯈꯩꯁꯦ ꯁꯨꯃꯥꯏꯅ ꯏꯗꯨꯀꯦꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯣꯖꯤꯇꯤꯚ ꯋꯦ ꯃꯌꯥꯝ ꯄꯤꯒꯗꯕ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯒꯦ ꯍꯥꯏꯕꯁꯤꯗꯗꯤ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯗꯤ ꯑꯩꯅ ꯇꯪꯅ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯑꯩꯗꯧꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂ ꯆꯪꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯇꯩ ꯃꯈꯩꯗꯒꯤꯗꯤ ꯁ꯭ꯇꯦꯞ ꯈꯔꯗꯤ ꯑꯦꯍꯦꯗ ꯇꯧꯔꯕꯅꯦꯕ ꯁꯛꯁꯦꯁꯀꯤ ꯂꯝꯕꯤꯗ ꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯕꯤ ꯍꯦꯄꯤ ꯑꯦꯟ ꯕꯤ ꯄꯣꯖꯤꯇꯤꯚ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯁꯤꯁꯨ ꯄꯣꯖꯤꯇꯤꯚ ꯉꯥꯛꯇ ꯑꯣꯏꯅ ꯉꯥꯡꯕꯤꯌꯣꯕ ꯅꯦꯒꯦꯇꯤꯚ ꯉꯥꯡꯕ ꯇꯣꯛꯄꯤꯁꯦꯕ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚꯁꯤ ꯌꯥꯝ ꯇꯣꯏꯅ ꯉꯥꯡꯕꯗ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯗꯤ ꯉꯝꯃꯣꯏꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨ ꯇꯝꯃꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯉꯝꯃꯣꯏꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯈ꯭ꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯁꯤꯗ ꯅꯦꯒꯦꯇꯤꯚ ꯉꯥꯛꯇ ꯁꯨꯝ ꯇꯣꯏꯅ ꯉꯥꯡꯉꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕꯤꯗ ꯁꯠ ꯇꯧꯈꯤꯕ ꯈꯪꯍꯧꯗꯕꯤꯗ ꯆꯣꯡꯈꯤꯕ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯤꯗ ꯃꯇꯣꯝꯇ ꯁꯠ ꯇꯧꯈꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯁꯤꯗꯀꯣ ꯆꯨꯁꯤꯟꯈꯤꯅꯦꯕ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚꯁꯤ ꯇꯣꯏꯅ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯄꯣꯖꯤꯇꯤꯚ ꯇꯣꯏꯅ ꯉꯥꯡꯉꯒꯗꯤ ꯄꯣꯖꯤꯇꯤꯚ ꯆꯨꯁꯤꯟꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚ ꯇꯣꯏꯅ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯅꯦꯒꯦꯇꯤꯚꯁꯤ ꯆꯨꯁꯤꯟꯈꯤꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯗꯥꯏꯗꯣ ꯑꯗꯨꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯦꯂꯦꯟꯖ ꯂꯥꯛꯄ ꯈꯤꯇꯪ ꯆꯦꯂꯦꯟꯖ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯗꯨꯀꯥꯟꯗꯀꯣ ꯈꯤꯇꯪ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯃꯇꯣꯝꯇ ꯉꯝꯃꯣꯏꯗ ꯍꯥꯏꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏꯟꯁꯤ ꯃꯇꯣꯝꯇ ꯑꯗꯨꯝ ꯉꯝꯃꯣꯏꯗ ꯊꯕꯛ ꯉꯝꯃꯣꯏꯗ ꯍꯥꯏꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯖꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯃꯥꯡꯉꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯇꯕ ꯑꯗꯩ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯃꯇꯣꯝꯇ ꯇꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯑꯅꯤ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤꯁꯨ ꯄꯣꯖꯤꯇꯤꯚ ꯉꯥꯛꯇ ꯑꯣꯏꯅ ꯉꯥꯡꯕꯤꯌꯣ ꯑꯗꯨꯒ ꯄꯣꯏꯟ ꯅꯝꯕꯔ 3ꯗ ꯍꯥꯔꯗ ꯋꯥꯔꯛ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯃꯃꯥꯡꯒꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯌꯥꯎꯗ꯭ꯔꯒꯗꯤꯀꯣ ꯃꯃꯩꯊꯪꯗ ꯂꯥꯁꯇ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯂꯥꯏꯐ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯀꯅꯦꯕ ꯍꯥꯏꯗꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯇꯥꯕꯅꯤ ꯅꯦꯒꯦꯇꯤꯚ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛ ꯇꯥꯕꯅꯦ ꯑꯗꯨꯅ ꯍꯥꯔꯗ ꯋꯥꯔꯛꯁꯤꯗꯤꯀꯣ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯀꯌꯥ ꯗꯥꯎ ꯌꯥꯒꯦꯔꯥ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯗꯥꯎꯒ ꯄꯨꯂꯞ ꯃꯥꯡꯈꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟ ꯑꯍꯨꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯃꯤꯟꯅꯁꯤ ꯄꯣꯏꯟ ꯅꯝꯕꯔ 1ꯗ moving forward ꯄꯣꯏꯟ ꯅꯝꯕꯔ 2ꯗ create a great environment ꯄꯣꯏꯟ ꯅꯝꯕꯔ 3ꯗ hard work ꯑꯍꯨꯝꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯐ ꯄꯣꯖꯤꯇꯤꯚ ꯂꯥꯏꯐ ꯑꯃ ꯑꯣꯏꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯒ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯀꯔꯤꯝꯇ ꯍꯥꯏꯖꯒꯦ a negative mind will never give you a positive life ꯁꯤꯃꯗꯤ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯋꯥꯈꯜꯂꯣꯟꯁꯤꯗ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ